Hello everyone, welcome to this mini vlog. Adong ngasi ki vlog sidi kaisu nate lohongba magi mini vlog oidoni lohongba se khoi he yum thangnaba nemsi ki lohongba ni khoi he yum thangnaba ni bako to siga uba phangya mayam the preparation lore aise hujik leiling bagi ready oirini ado chiche makeup artist ina touch up patang to bidini aduga ngasi siga lere ngasi ki bride aduga hujik se leiling bagi preparation tawnari sigana nemsina lei piraga khobani se yengna nokpai post ama pibani leiling loiba khu chachawai phamna re thengna re haina bolani haidna bolati man pulum lotion doina duga sigala ngasi aigi dress pink color gi na pink color gi phanek aduga asina aigi final look ni mayam phasabra haina comment to bidau ado hujikna bor thungare bor market lakpa mi mayam sing hak potha nei khoina mau mayam ki yum thakte gi yeng bani bor changak pase hojina bor potha do sina khoi yum da potha doini duga bor potha lorega hajing pot tongni bako ko kasadi no mo sum hajing polo